Sibol khul Central Forcing louthok haiba demanda Committee on Tribal Unity Cotu na National Highway Number 2 da kouriba economic blockade asina Maram Oiraga Sekmai da Panduna Leiriba maal puba gari singe driver amadi second driver Singda Manipur Drivers Association na tengbang potlam kaya khutshinnakhre tengbang khongchat aduda gari chamaga yankhai romgi miyoi chahum romda tengbang potlam sing adu khutshinnakhe mateng pangba aduga mari leinana MDA ge Assistant Secretary Khundongbam Sangit Charan Nahai awaba kaya mayok na duna leiriba driver sing asida khudakki oiba mateng asi MDA na pangbani lengakta makhoigi apamba ama fangnaba wakatpada maram chadana National Highway Singda athingba piduna miyamna nongmada changdaba yadraba potlam kaya puduna chatliba driver singda awaba piba asi akanba mawongda condemn tawi kanglop amagi apamba amagi damak Manipurda khundaminariba furup khudingmak awaba tahanbagi thawong asi makhata na tawbiganu hainasu mahakna makhata na phongdokhe Hꯧji se Imphal Dimapur lambi ase koi kuki sinau singna koi economic blockade hai gadra de shutdown hai gadra tamsli bedagi lambi da laiba gari sing se koi chatpa yada dana koi lambi da panduna laire gari paliba gari se around 150 mong ne akoi ngasi akoi na tawjari sina Manipur Drivers Association na sunja lagari sina makoi bu awana taraba sida shing hawai thum thau alu tilau koi maru marang singba item tari khak makoi da koi na Manipur Drivers Association na koi ye hoje jik leiba safar asigi kitang su mateng oinara baiduna mateng pangjabagi thoram duni